Akasbani Imphal, Nolini Devi na pau pajari, ahanbada maruiba pau. Nisa saraga natraga mobile phone sizinaraga gari thorumnabadi mio edu kudakta phanaba transport mantri Kashim Bachum na hairi. Kendragi Shiksha amati mapan thoram Raja Mantri Dr. Rajkumar Ranjan Singh na hairi. Kendra Sarkar na awangnupuk Raja Singda leiriba thoidok hindokpa masak matum amadi haitoi sing thoiba kaya asi uthokpa pami. Amasung Pradhan Mantri Narendra Modi na hojek Bharat ki khwadagi pharaba juk adu lakle hairaduna BJP ki karyakarta singna makhoi masabu leibak ki chakhot thorang ki thabak paikhatpada kathoknaba khangankhre. Nisa saraga natraga mobile phone sizinaraga gari thorumnabadi mioi adu khudakta phanaba transport mantri Kashim Bachum na hairi. Rajya Sarkar ki transport vibhagna sasta pakwara ki makhada sayol ama chupna chatharakpa National Road Safety Week palan thoramgi loisinbagi MST complex da ngarang pangthokiba thoramda mantri na hai. Road Safety Week pangthopagi kanaba singadu rajya asigi mipum khudimakta yahonnaba honagadabani. Traffic Police ki miyosingnasu mathau tawringaida mobile phone sizinabagi hainabi thadokpiu hainasu mantri na haiki. Magna hai yuna singba nisa sizinaraga natraga mobile phone paiduna wari sanaraga gari thobadagisu accident thokpagi sang asi hengathali. Thauramduda Traffic Police ki officer sing media person sing abadi NGO singda road safety ki matangda achauba thaudang lobagi-damak sakhangje piduna ikai khumnaki. Traffic Police ki matangda atenba video amachu utkhi. Kendra ki Shiksha amati mapan thoram Raja Mantri Dr. Rajkumar Ranjan Singh na hairi. Kendra Sarkar na awangnupuk Raja Singda leiriba thoidok hindokpa masak matum amadi haitoi sing thoiba kaya asi uthokpa pami. Confederation of Indian Industry CII na sindona ngarang New Delhi da pangthokiba precursor mifamda mantri na hai. Raja sida B20 program mathang thagi tara tagi tara mapan phawba pangthoknaba warip laure. Mahang hai B20 program asi Manipur, Mizoram, Nagaland amasung Sikkim da pangthokadabani. Dr. Ranjan hai awangnupuk Raja Singhi top masak amasung laloliti ki oiba hiram kayada malem da khangannabagi damak G20 lebak singhi mihut singbu lamdam asida puraktuna investment ki hiram da hiena kumang chawshinnaba honagadabani. Mantri na hai awangnupuk Raja Singda nongthak amasung kangphal ki lamda connectivity ningthina hengat hanba ngamle. Manipur Bidhan Sabha ki Business Advisory Committee nongna sembada Manipur Bidhan Sabha ki Adhyaksha Thoksom Saitabarta na ayapa pikre. Advisory Committee ki members sing adudi Adhyaksha Thoksom Saitabarta, Mukhi Mantri Nongthombam Biren, Water Resources Mantri Awangpong Nimai, Shiksha Mantri Thongnaujam Basanta Kumar amadi MLA Singh, Okram Ibobi Singh, Mohammad Abdul Nasir amasung N. Kaisani. Committee asina thasigi kungi nungthil pung anida mifam ama pangthoktuna taranithoi suba Manipur Bidhan Sabha mifamda lakhutkadaba business sing khanagani. Pariksha pe charcha gi taruk suba edition thasigi kuntareta Delhi gi Talkatora Indoor Stadium da pangthokani. Thauramachida Pradhan Mantri Narendra Modi na mahiroi sing oja sing amasung mama mapa singga unaduna wari sanagani. Mahiroi singna aki khang yaudana ningthina parikha taba ngamnabagidamak makhoibo pungning thogatpa oina pariksha pe charcha gi thauramasi pangthokpani. Tabiriba pawasi Akasbani Imphal dagini. Pradhan Mantri Narendra Modi na hojek Bharat ki khwadagi pharaba juk adu lakle hairaduna BJP ki karyakarta singna makhoi masabu leibak ki chakhot thorang ki thabak paikhatpada kathoknaba khangankhre. New Delhi da paugi mifam amada wangangbada BJP ki makok thongba luchingba Devendra Fadnavis na hai. Pradhan Mantri Narendra Modi na BJP ki mifam ki loisilakpada phongdokiba wafam adu pungning thogatningai ni amasung anoba lambi takpani. Mangna hai Sri Modi ki wafam adu rajniti ki luchingba ama oina phongdokiba wafam nate. Rajniti ki wangmada lebak ki oina khallaga phongdokiba wafam ni. Sri Modi na BJP ki karyakarta singda makhoi ki punsi ki mikup khuding Bharat ki chakhot thorang ki wari ga luinana chatminana ba haikibani. Kendra ki Hakchal Mantri Manchuk Mandabia na hairi magu leiba hirak langthak sing ataba mamalda phanganbaga loinana leibak asigi miyamgi Hakchal gi phibam phagat hanaba sarkar na tongan ba scheme kaya paikhatli. Switzerland ki Davos da World Economic Forum na sinduna pangthokiba Health and Healthcare Community Dinner da wangangbada mantri na hai Maling ki oina Hakchal ki phibam phagat hanba ngamnabagidamak sarkar na Vision Antyodaya chatna hanaba warep lore.
मालेमकी मिपुम खुदिमक मसा मउ फन लेहनबगीदमक मरी लेनब खुदिमकना भारत मतेंग पीबीनबसु मंत्री तक्सिनकी ट्राइबल अफेयर्स मंत्री अर्जुन मुंडा हाइदी लेबाक असिगी निंगतंबगी इहौदा ट्राइबल सिंगना ब्रिटिश की मायोक्ता अकनबा खोंजंग चंगसिनकी अमसुंग लेबाकी दमक थवाई कटकी मांग हाई ट्राइबल सिंग असि लेबाक असिगी लन ओइदिबा इसिंग उमंग अमसुंग लंबो निंगसिंगबा थोक्तंगै मतमदबकी ngak seliba म्यूसिंगनी ngasi phungpa pause singi maru oiba pausingi dama hauze Wahengbam Washington leire Washington Thagacherina lini Popi thaba amadi atai nishasing ain kaiba mongda purambasing phaba National Road Safety Week palan thoram loichin khibani chingbagi pauna ngasi phungba pauche ayambagi maroiba pau oiri naharugli thodangda drug karbarda senaba commando personnel sing logi chapchaba action mayok nagani drug ki issue compromise tawroi haiba Mukhyamantri Nokthomba Biren Singhi wafam chauna ahanba headline da phongli aduga drug ka konana pharaba commando personnel manga numit 18 ni police remand lokthakre haibasina pauche achigi ani chuba headline oiri pausi huyelan paugisu headline pau ama oiri Shanghai Express Manipuri amasung English edition animakta Mukhyamantri gi drug ki wathok ta chenaba matalemna tharoi haiba wafam ahanba headline tawraduna ngarang su drug ka konana nupi mari nupa ma police na phagat khre haina phongli popi thabada chenaba mioi mapal senapati police na phabagi pausu pauche asigi ani chuba headline pau oiri People's Chronicle da village chairman yauna popi thaba mioi mapal phare haina pharba mioi singi photo ko konana sauna headline piri pawasi irei pakta su headline tawri Manipur Mail dana drug puramba mioi phaba amadi popi pambi manghanbagi paw headline tawri National Road Safety Week palanthoram loisin khibagi paw galoinana loisinbagi thoramda Transport Mantri Khasim Basum na phongdok khiba wafam Mobile phone da wari sanarga gari thobasing pharo haibasina pungnafam irei park amasung Ichel Express ta headline tawri Manipur na B20 program yumbu oiragani haiba pawgaloinana center na awang nungpok state singda lairiba potential sing utpapami haiba kendragi mapal thorama amasung shiksha rajya mantri Dr. Rajkumar Ranjan Singhi wafam pungnafamda ahanba headline tawri Imphal turelgi iri tatkibadagi ningthem pukri water supply na miyam da ising piba lepkhre Imphal manungda numit 15 gi matungdagi toti ising phanglaroi haiba paw amasu huyelan pawgi ahanba headline tawri NIA na Myanmar ngamkhai lansinduna ret chathakre mioi ama phare chechang kaya phagale haiba pawna Ichel Express ki ani shuba headline paw oina phongli Jiri Turel gi Ichel na Manipur gi lam hectare 15 Assam gi oikhigadore haiba paw galoinana Turel lalaga inkhol koiba chatlubada tamthorakle haiba mafamdugi khunja singgi wafam sanalai paki ani shuba headline oiri Popi pambi manghanbagi thabakta ihan hanboina drone sizinakre haiba pawna Imphal Free Press ki ani shuba headline paw oiri Surachanpur da phongba maswana thar Nishin Thuil 2 amasung Manipur Express ta Surachanpur police na mioi mari heroin gram samri humdra humdoiga konana phabagi paw headline tawri Senapati gi village chief ama amasung atai mioi nipan popi thabagi phare haiba pawsu maswana thar amadi Nishil Thuil 2 da headline tawri Senapati gi Hills Hornbill Express tasu Senapati District Police na village chairman yauna mioi mapan popi tharambagi phare haiba paw headline tawri drug lalonbada chenaba police personnel sing lemna tharoi haiba Mukhyamantri gi wafamsu pawche asida headline tawri Nolini Thagachari Washington Arubeda maruiba paw amuk hana Nisa Saraga Natraga mobile phone Chijinaraga Gari Taurum Nabadi Myo Edo Kudak da Fanaba Transport Mantri Kachim Bachum Nahari Kendragi Shiksha Amadi Mapan Taurum Raja Mantri Dr. Rajkumar Ranjan Singh Nahari Kendra Sarkarna Wanupok Raja Singh the Ladyba Todok Hindokwa Masak Matum Amadi Haitoi Singh Toiba Kaya Asi Utok Pami Amishung Pradhanmantri Narendra Modi na hojik Bharat ki khwaidagi pharaba juk adu lakle hairaduna BJP gi karyakarta singna makoi masabu leba ki sakhwat thorang ki thabak paikhatpada kathoknaba khangan khre pauloi jare